Kuki masel marakta ungkhatnakhre chang leptana hengalakli MLA Haukhalet Kibgen MLA Ngursangdur Sanate amadi Mar Inpuigi President Joseph Marbo traitor ni haina laukthokre Manipurgi irang laksinanaba Kuki singawari sanaba haure haina Chief Minister N Birena phongdokhiba wafam adu ITLF Kuki inpina chingba tongan balup singna yakhidraba matung wari sanaba aduda saitugi MLA Haukhalet Kibgen Tipai Muki MLA Ngursangdur Sanate amadi Mar Inpuigi President Joseph Mar yauri haiba khangle maram asina makhoi ahumbu namthak toba mioi singni haina laukthokle hairi mongbungda nomai kapna khibadu lengakna sponsor taraga sathakibani haina Kuki gi lup singna maral sirakre ngarang Jiribam district manung chana leiba mongbung khulda akanba moongda khuthokna khibadu lengakna sponsor taraga sathakiba lani haiduna Kuki inpi Manipur Kuki inpi Jiribam Tamelong none Kuki Chief Association Tauksem Block Kuki Students Organization Jiri Tamelong amadi Kuki inpi Women Wing na lengaki mathakta condemn taurakre mioi bagi punsi kan binana balaiba security forcing na misang mikhai naiduna Kuki miyam da satharakliba etegasi Bharat Sarkar na mityeng changbiyu ngarang nomai kapagi thakdokta chenari ba security personnel singi mathakta ain gi oiba action laukhatpiyu Amadi Mari Renaba Authority na Kuki Taba Khulsing dagi State Force Central Armed Forces sing Loktok Pio Haina Lup sing asina Thadorokpa Cherol Aduna Palli Naga Isilinau sing na Kuki gi mayokta economic blockade chathakre Kuki na Naga singi mayokta ka henba thabak chatharakpa mara leijadaba miyoi singda ot naibagi thabak hengalakpa madi National Highway 2 Imphal Dimapur lambi safe zone ohelo haina Senapati District Students Association SDSA na appeal tawba laikhrabasu Kuki singna tumina election ba madi thabak laukhatlu yadabadagi Senapati District Headquarter dagi Numit nini mamang dagi hauna Kuki singi mayokta khongjang changsin ba oina mahairoi lup asina checkpoint kaya lambi da hangduda purakliba pochai sing adu Kuki khultamna puribra haina check tawbuga loinana Kuki singi mayokta economic blockade chathaba haukhre hairi Numit tareni gi mamangdagi isingda tasin khibadagi thiba khangdana lerakhiba Kuki terrorist ama ngasi cycle dagi asiba hakchang oina phangkhre mahaki maming mangminthang khongsai kawi hairi